Handaki hapta sida aina nangi punsidu nungaina hingbagi matangda haizaningi nungaina hingba hairaga party tawduna sutti lawduna nangna tawningba makhai tawduna adum hingbadu natte tasengna nungaina hingbaduni aina haizariba asi chahi mangagi mamangda aina mafamsida takchakibadusu nungaiba Christian ama oibagi aronbasing aduni masi khangzabada yamna nungaizai aina khanki mafam masida lairiba mising asi nungaina lainabagidamak mateng khara darkar laire haina aina khali ngasi aikhoina hingliba prithibi asida nungaina hingnabagidamak ningsingduna leiba darkar lei maramdi nungaibabu chingthokpa mayam ama lei mafam khudingmakta makhoi lei makhoi asi tongan tonganba maongda lai makhoi sigi marumda lai fattabana thabak tawribani maramdi nangonda harauba leibadu lai fattabana pamde maramdi haraubana nangi pangalni haraubasi khutlai amani yeknabagi mayokta leiba khutlaini bible na hai ishwarna swargada phamduna mahaki yeknabasingda noksilli haina haraubasi aikhoigi khutlaini ngasi aigi message asi nungaina hingnabagi nahak nasana yajaba haina kawi nakhoi khara amadi masigi matangsida samasya kaya leirambasu yai nahak ayu khudingi nungaina hogatlaga thabaksu yamna chindaba aduga naral sijabasu kaya leitaba mi oirambasu yai adubu thabak yamna chinba diet yamna leiba masagi tanatana atopagi thabakkidamaktasu diet leiba mi kanglup amasu leiri makhoina matam chuppada kanagumba amabu kannabagi phahannabagi hotnai aduga karigumba maduna mahai yandrabadi mapung phare haina makhoi chumna phaujade karino ama tawba darkar lei haina adum phaujai aisu adugumba harauba leitaba imung amada chaurakhi akibana pik thanki aina hauna noklubagidamak aigi ipana chairakhibadu ai ningsingba ngamli mahakna nokningdrabadi kanasu nokte aigi ipana tawbikhiba sexual abuse aduna amadi imungduda thengnarakhiba khatna chainaba mayam aduna angang oinabagi khudongchaba phanglakhide angang ama oina leirakhide potlum yaudana diet yaudana karigumba amagi khandana leinabagi matam leirakte nakhoi kana kana asigumba asi thengnaраktana afaba hakchang phaba angang ama oibirakpage yengu masida leiriba mi mayam asi nahak adugumba afaba imung amada chaurakpa angang oidunasu phajana achumba mawongda yoklaktaba sauraktaba mi amaga mari leinaba yabagi oithokpadi lei maduna masina nangbu makhoibu khangba mateng pangba amadi प्रार्थना तौबदा मतेंग पांगनी नंगना फना नुंगाइना हौरकपो ओइदुनासु नहाकना ngasi hingliba पृथ्वी असिददी नहाकना पुंसिगी नुंगाइना हिंगनी हाइबगी वारेपसी लौजद्रबदी नंग मयाम अमा फंगलोय आइना थाजै नुंगाइना हिंगबा हाइबसी वारेप अमनी अइखोय खुदिंगमक्ता ईश्वरना पिबीबा ख्वाइदगी चावबा खुदोलनी अपाम्बा खनबा ngamhanba asini kharana isai sai khara amana sana khotnabada phawi khara amana ngangba yamna phai aisu ngangba yamna phai hairiba sing asi aikhoina ishwarna piba khudolni haina hai adubu asengba ishwarna piba khudoldi ningkha tamna apamba khanba ngamba asini maramdi nangna phana heidunasu madu aphabada sizinnadrabadi maduna hakna saukhat hanba sungam ngamloi atopagi amadi nahakki bor oiba mawongda sizinnaba ngamloi nangi apamba khanjaba haibasi nahakki daitjani ngasi numidang asida aina nangonda hainingi madudi nungaina hingnaba nahakna khanjaba yai kanano amagi punsidu pamloidabani nasagi punsidu nahakna nungaina hinge haina lepsagadabani nakhoi khara amadi hauzik e nupi nangna aigi punsi si khangdabagi wani aigi punsi asi nangonda oiramlabadi nang nungaiba ngamloi haina hairamba yai adubu madu aina haizaroi maramdi bible na hai ishwarna harauba asina aikhoigi pangalni aduga pakhon chatpa polna kaisum sangda leiba matamda nahakna phajana paragadi mahakna leiriba
ꯐꯠꯇ ꯍꯥꯎꯗꯤ ꯂꯪꯊꯐꯝ ꯅꯥꯂꯥꯅꯤ, ꯃꯤꯒꯤ ꯐꯠꯇ ꯍꯥꯎꯗꯤ ꯐꯠꯇꯕ ꯂꯪꯊꯕ ꯃꯐꯝ ꯑꯗꯨꯗ ꯈꯨ ꯌꯧꯅ ꯂꯦꯞꯄꯤ ꯍꯥꯏꯕꯗꯨ ꯊꯦꯡꯅꯒꯅꯤ꯫ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯏꯁ꯭ꯋꯔꯗ ꯍꯔꯥꯎꯖꯧ, ꯑꯃꯨꯛꯀ ꯍꯥꯏꯔꯤ ꯍꯔꯥꯎꯖꯧ꯫ ꯑꯗꯨꯅ ꯃꯁꯤ 12 ꯁꯨꯕ ꯆꯍꯤꯆꯥꯁꯤꯗ ꯑꯩꯈꯣꯏꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯒꯗꯕ ꯑꯃ ꯂꯩ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯏꯁ꯭ꯋꯔꯒꯤ ꯍꯔꯥꯎꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯐꯝ ꯊꯣꯛꯄ ꯑꯗꯨꯗ ꯈꯪꯗ꯭ꯔꯦ꯫ ꯑꯃꯦꯟ꯫ ꯑꯩꯈꯣꯏ ꯀꯨꯏꯅ ꯍꯤꯡꯂꯛꯂꯦ, ꯅꯍꯥꯛꯅ ꯀꯨꯏꯅ ꯍꯤꯡꯂꯛꯂꯤ, ꯅꯍꯥꯛꯅ ꯍꯦꯟꯅ ꯇꯝꯒꯅꯤ꯫ ꯑꯩꯒꯤ ꯑꯍꯥꯟꯕ ꯆꯍꯤ 40ꯃꯨꯛꯇꯨ ꯌꯥꯝꯅ ꯄꯪꯕ ꯃꯑꯣꯡꯗ ꯂꯦꯟꯈꯤ꯫ ꯃꯗꯨꯒꯤ ꯆꯍꯤ ꯃꯌꯥꯝ ꯑꯃꯗꯤ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯣꯏꯅꯗꯤ ꯂꯦꯟꯈꯤ, ꯑꯗꯨꯕꯨ ꯀꯔꯝꯅ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯈꯤꯗꯦ꯫ ꯆꯔꯆꯇ ꯑꯃꯨꯛ ꯆꯠꯄ, ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯕ, ꯆꯔꯆꯇ ꯑꯃꯨꯛ ꯆꯠꯄ, ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯕ, ꯆꯔꯆꯇ ꯑꯃꯨꯛ ꯆꯠꯄ, ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯕꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨ ꯍꯦꯛꯇ ꯍꯣꯡꯕ ꯅꯠꯇꯦ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯍꯣꯡꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯄꯥꯔꯒ ꯑꯆꯨꯝꯕꯗꯨ ꯑꯩꯈꯣꯏꯗ ꯂꯥꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯆꯨꯝꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯗ, ꯄꯨꯟꯁꯤꯗ ꯁꯤꯖꯤꯟꯅꯔꯕ ꯀꯥꯟꯗ ꯄꯨꯟꯁꯤ ꯑꯁꯤ ꯍꯣꯡꯕ ꯍꯧꯔꯛꯏ꯫ ꯑꯩꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯈꯤꯕ ꯑꯃꯗꯤ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯉꯥꯏꯈꯤꯗꯕ ꯑꯁꯤꯅꯤ꯫ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯁꯤꯡꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯈꯤꯗꯦ꯫ ꯑꯩ ꯏꯆꯥꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯅꯨꯡꯉꯥꯏꯍꯟꯅꯕꯒꯤꯗꯃꯛ ꯑꯩꯅ ꯀꯨꯏꯅ ꯊꯕꯛ ꯁꯨꯕꯗꯨ ꯀꯔꯝꯅ ꯂꯦꯞꯀꯗꯒꯦ ꯈꯪꯈꯤꯗꯦ꯫ ꯈꯨꯗꯤꯡꯃꯛ ꯁꯦꯟꯅꯕꯗ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯟꯈꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯈꯣꯏ ꯈꯔꯗꯤ ꯈꯪꯂꯝꯒꯅꯤ꯫ ꯑꯩꯅ ꯃꯈꯣꯏꯗ ꯅꯨꯡꯉꯥꯏꯈꯤꯗꯦ ꯍꯥꯏꯕꯁꯤ ꯇꯥꯕꯗꯨꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯁꯨꯃꯥꯏꯅ ꯍꯥꯏꯒꯗꯕꯕꯨꯗꯤ ꯅꯠꯇꯦ, ꯃꯈꯣꯏꯗ ꯅꯨꯡꯉꯥꯏꯈꯤ, ꯑꯗꯨꯕꯨ ꯗꯦꯕꯅ ꯅꯨꯡꯉꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯅꯗꯤ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯍꯥꯏꯕꯗꯤ ꯗꯦꯕꯅ ꯃꯈꯣꯏꯒ ꯁꯥꯟꯅꯃꯤꯟꯅꯒꯅꯤ, ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏꯕꯨ ꯁꯦꯟꯅꯕꯤꯒꯅꯤ꯫ ꯌꯦꯡꯉꯨ, ꯑꯩꯅ ꯊꯕꯛ ꯇꯧꯈꯤ, ꯑꯩ ꯈꯛꯇꯅꯤ ꯊꯕꯛ ꯇꯧꯔꯤꯁꯦ, ꯑꯇꯩꯅ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯑꯩꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯈꯤ, ꯑꯩꯁꯤ ꯆꯥꯡ ꯑꯃ ꯂꯩꯈꯤꯗꯦ, ꯌꯥꯝꯅ ꯂꯨꯕ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯑꯩꯅ ꯍꯟꯗꯛ ꯍꯞꯇꯥꯁꯤꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯖꯒꯦ, ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯍꯔꯥꯎꯕ ꯏꯁ꯭ꯋꯔꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁ꯭ꯋꯔꯅ ꯅꯨꯡꯉꯥꯏꯍꯟꯅꯤꯡꯉꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯈꯛ ꯅꯠꯇꯅ ꯊꯕꯛ ꯑꯗꯨꯗꯁꯨ ꯅꯨꯡꯉꯥꯏꯅ ꯁꯔꯨꯛ ꯌꯥꯕ ꯍꯥꯏꯕꯁꯤ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨ ꯁꯦꯡꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯗꯕ ꯃꯤꯗꯨ ꯂꯥꯛꯄ ꯐꯠꯇꯕ, ꯃꯈꯣꯏꯗ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕ ꯍꯣꯠꯅꯕ ꯈꯛꯇ ꯅꯠꯇꯅ ꯌꯨꯝꯗꯨꯗꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤ ꯏꯁ꯭ꯋꯔꯅ ꯄꯥꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯁꯨ ꯄꯥꯝꯃꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯗꯨꯗꯤ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯐꯠꯇꯕꯗꯤ ꯈꯪꯉꯤ꯫ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯃꯑꯣꯡꯗꯨꯗ ꯑꯣꯏꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯆꯤꯟꯖꯩ, ꯆꯨꯝꯃꯤꯀꯣ? ꯖꯣꯍꯥꯟ 10:10 ꯌꯦꯡꯁꯤ꯫ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ, ꯑꯗꯨꯅꯅꯤ ꯑꯩꯒꯤ ꯇꯤꯚꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯃꯤꯡ "ꯑꯦꯟꯖꯣꯌꯤꯡ ꯑꯦꯚ꯭ꯔꯤꯗꯦ ꯂꯥꯏꯐ" ꯍꯥꯏꯅ ꯊꯣꯜꯂꯤꯕ ꯑꯁꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯅꯤꯡꯉꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯡꯉꯥꯏꯌꯨ꯫ ꯅꯤꯡꯊꯧꯀꯥꯕ, ꯂꯩꯕꯥꯛꯄꯣꯛꯄ, ꯌꯨꯝꯁꯀꯩꯁ, ꯁꯒꯣꯜꯁꯦꯟ, ꯏꯔꯥꯏ, ꯊꯥꯡꯖ, ꯅꯣꯡꯃꯥꯏꯖꯤꯡ, ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯅꯤꯡꯊꯧꯀꯥꯕ, ꯂꯩꯕꯥꯛꯄꯣꯛꯄ, ꯌꯨꯝꯁꯀꯩꯁ, ꯅꯪꯒꯤꯗꯃꯛ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤꯅꯤ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯅꯪꯅ ꯅꯨꯡꯉꯥꯏꯔꯤꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯗꯔꯀꯥꯔ ꯂꯩꯔꯤꯕꯒꯦ? ꯑꯩ ꯃꯗꯨ ꯑꯃꯨꯛꯇ ꯌꯦꯡꯅꯤꯡꯉꯤ꯫ ꯖꯣꯍꯥꯟ 10:10 ꯍꯨꯔꯥꯟꯕꯗꯨꯅ, ꯍꯥꯏꯕꯗꯤ ꯗꯤꯌꯥꯕꯣꯜꯅꯤ, ꯁꯩꯇꯥꯟ, ꯂꯨꯁꯤꯐꯔ, ꯆꯤꯟꯊꯤꯕ, ꯃꯤꯅꯝꯕ, ꯃꯤꯍꯥꯠꯄꯗꯨꯅꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯨꯅꯅꯕ, ꯍꯥꯠꯅꯅꯕ, ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯅꯕ ꯅꯠꯇꯅ ꯂꯥꯛꯇꯦ꯫ ꯃꯁꯤꯗ ꯉꯥꯏꯍꯥꯛ ꯂꯦꯞꯆꯔꯒ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯖꯤꯛꯇꯪ ꯄꯟꯖꯒꯦ꯫
Sahi 8, 9, 10, 10 muksi hapta khudingi church chatki aduga lai fattaba ase asengbagi lei haibasi phawba khangkhide. Mahakti chumna sum angangba phi setpa mamaiga panba khutlai amaga paiba lai ningba amagumbani khankhi. Nangna churchta aduk kuina chatlaga nangi khwaidagi chawba yeknaba oiriba Saitangi matangda karamna khanglamdribano. Lai fattabagi matangda mi singna sananingde aisu sananingde. Mangonda aigi matam manghanba pamde adubu mahak hingli prithibida lairi aduga aikhoina Saitangi safu khak natana mayam amagi safuga loinana thengnai. Lai fattaba kayam yambage ai khangde adubu Ishwarga Swarga Dut Singana aikhoigi damak lairi. Aikhoigi mayokta lai fattaba lay mahakti sinthibani sinthibagi mapani. Mangonda asumba laite nangi wakhalda mahakna oidaba ngangsilakani aranba bahapna saba kaya hapsile naral si nangbu leptana naral leizaba phauhannanaba hotnai. Kanano ama hektabu Ishwarda saukhattanaba mahakna kanano ama hekta karigumba ama hektada thabak tawrakani. Amen. Aduga nangna nangi yeknabagi matangda khangdokpa tai. Aduga Saitangi mayokta khongfam setna lepkani haina warep lawba tai. Saitangumba aikhoigi yeknabada aikhoina tande mande tawrurabadi aikhoi aruba awabada tagani. Aina ngasi numidang asi lai fattabagi matangda haiba lakpa natte. Adubu mahakna nangi punsi manghannabagi thaurang amadi lay haibasi khangadabani. Adubu aina hana mamangda haikrabaduni ahanba Johan 3:3 gi matung inna Antichrist ki oiba thabak thauram khudingmak nahakna hanana ngamkrabani. Maramdi nahakki nungda layriba aduna mapanda layriba adudagi chawba heli. Adubu nahakna madugi matikti sizinnagadabani. Luke 10:18 hai yengu aina nakhoida kharau sing amasung brisik singi mathakta net nanaba amadi yeknabagi pangal khudingmakki mathakta pannanaba matiktu pikhrabani. Karinasu nakhoibu manghanba ngamloi. Nangonda pangal adu laikhre adubu madu nangna sizinnagadabani. Fattabagi thabak thauram khudingmak manghannabagi Ishwargi masanupa adu lakhi. Amplified Bible dadi fattabagi thabaksing adu mayai samhannabagidamak tumhannabagidamak hai. Jisuna Phajin punsilabasing adu thadoknaba lanfa oirabasing ningkha tamhannaba thamoi kairabasing fahannaba lakhi. Nahak apha apunna laklamba yai adubu nangi punsi chupa apha apunnadi leiroi. Aduga aina hairiba asi amukta tabiyu. Nahakna lanna tawkhiba adu natraga sokhiba oiragadi madu phanaba koknaba hotnabada punsi suppadi leloidabani. Nahak Ishwargi wahaidu tammu. Nahak Ishwargi wahaidu thajau. Ishwargi nungsibadu lawsilu. Thawai asengbagi pangaldu lawsilu. Hawkiba punsidu chathankhraga Ishwarna nangidamak thambiriba aphaba punsi aduda chatkhatlu. Amen. Huran baduna hatnanaba hunanaba amasung manghan takhannaba nattana lakte. Adubu aina lakpadi nangonda nungaiba punsi nangondagi pathoktriba phawba marang kaina piba lakpani.
ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯗꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯗꯨꯅ ꯑꯇꯣꯞꯄꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯕꯗꯨ ꯐꯥꯎꯕ ꯍꯤꯡꯍꯟꯅꯤꯡꯉꯤ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯕ ꯁꯥꯎꯔꯪ ꯃꯔꯪꯅꯕ ꯈ꯭ꯔꯤꯁꯇ꯭ꯌꯟꯁꯤꯡꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯑꯁꯤ ꯊꯨꯝ ꯑꯃꯁꯨꯡ ꯃꯉꯥꯜ ꯑꯣꯏꯐꯝ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯅ ꯀ꯭ꯔꯣꯁꯇ ꯋꯥꯍꯩꯗ ꯃꯤꯡꯗ ꯑꯃꯁꯨꯡ ꯏꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯌꯦꯛꯅꯕꯒꯤ ꯃꯥꯌꯣꯛꯇ ꯆꯪꯒꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯕꯗꯨ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯍꯟꯒꯗꯕꯅꯤ ꯑꯩꯈꯣꯏ ꯍꯔꯥꯎꯕ ꯈꯛꯇ ꯅꯠꯇꯗꯨꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯁꯨ ꯍꯔꯥꯎꯍꯟꯅꯅꯕ ꯍꯩꯅꯕꯤ ꯑꯃ ꯁꯦꯝꯒꯠꯀꯗꯕꯅꯤ ꯖꯣꯍꯥꯟ 15:13 ꯍꯥꯏ ꯑꯁꯦꯡꯕꯒꯤꯗꯤ ꯖꯣꯍꯥꯟ 15 ꯍꯥꯏꯔꯤꯕ ꯑꯁꯤ ꯈ꯭ꯔꯤꯁꯇꯗ ꯅꯠꯇꯅ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯉꯥꯛꯇꯅꯤ ꯖꯣꯍꯥꯟ 15:11 ꯍꯥꯏ ꯑꯩꯅ ꯋꯥꯔꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯕꯅꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯅꯈꯣꯏꯗ ꯂꯩꯁꯅꯨ ꯖꯤꯁꯨꯅ ꯅꯍꯥꯛꯀꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯂꯩꯁꯅꯨ ꯍꯥꯏꯔꯤ ꯃꯍꯥꯛ ꯀꯌꯥꯝꯅ ꯍꯔꯥꯎꯕꯅꯣ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯔꯥꯎꯕꯗꯨ ꯑꯩꯉꯣꯟꯗ ꯄꯤꯛ ꯊꯟꯅ ꯂꯩꯕꯗ ꯑꯩ ꯍꯔꯥꯎꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯗꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯗꯨꯅ ꯄꯥꯊꯣꯛꯅꯅꯕ ꯍꯥꯏꯔꯤ ꯃꯁꯤꯗ ꯃꯔꯥꯡ ꯀꯥꯏꯕ ꯄꯥꯊꯣꯛꯄ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯈꯪꯍꯟꯅꯤꯡꯉꯤ ꯈꯖꯤꯛꯈꯛ ꯈꯤꯇꯪꯈꯛ ꯅꯣꯡꯃꯈꯛꯀꯤ ꯑꯣꯛꯅꯕ ꯑꯗꯨꯒ ꯑꯃꯨꯛ ꯐꯪꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕ ꯅꯠꯇꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯅ ꯑꯌꯨꯛꯇ ꯍꯧꯒꯠꯂꯒ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯤꯖꯩ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯤ ꯃꯗꯨ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯉꯣꯟꯗ ꯆꯍꯤ ꯀꯌꯥ ꯆꯪꯈꯤ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤ ꯇꯤꯚꯤꯗ ꯋꯥ ꯉꯥꯡꯕ ꯖꯣꯏꯁ ꯃꯦꯌꯔꯅꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯃꯄꯨꯡ ꯐꯥꯏ ꯍꯥꯏꯕꯒꯤꯗꯃꯛ ꯅꯠꯇꯦ ꯅꯪꯅ ꯈꯪꯂꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯃꯁꯨꯡ ꯅꯈꯣꯏꯅ ꯎꯔꯤꯕꯁꯤ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤꯁꯨ ꯂꯩ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯈ꯭ꯔꯦ ꯃꯗꯨꯗꯤ ꯐꯤꯚꯝ ꯑꯃ ꯍꯦꯛꯇꯗ ꯑꯣꯏꯔꯕꯁꯨ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯇꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯃꯗꯨ ꯑꯩꯉꯣꯟꯗ ꯂꯥꯟ ꯃꯈꯜ ꯑꯃ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯑꯩꯅ ꯃꯗꯨꯒꯤꯗꯃꯛ ꯀꯌꯥ ꯁꯥꯖꯦꯜ ꯇꯧꯈꯤꯗꯦ ꯃꯁꯤ ꯑꯁꯥꯡꯕ ꯋꯥꯔꯤ ꯑꯃꯅꯤ ꯃꯁꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯒꯗꯕꯅꯤ ꯑꯩ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯍꯤꯡꯕ ꯄꯥꯝꯃꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯔꯥꯎꯗ꯭ꯔꯤꯕ ꯑꯁꯤ ꯍꯥꯏꯅ ꯍꯪꯖꯒꯗꯕꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯌꯨꯝꯗ ꯍꯜꯂꯣ ꯑꯗꯨꯒ ꯄꯨꯟꯁꯤ ꯑꯗꯨ ꯍꯔꯥꯎꯅ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯣꯡꯗꯣꯛꯇ꯭ꯔꯕꯗꯤ ꯌꯥꯁꯤꯟꯅꯗ꯭ꯔꯕꯗꯤ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯔ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝꯗꯨ ꯍꯣꯡꯗꯣꯛꯇ꯭ꯔꯕꯗꯤ ꯅꯪ ꯑꯗꯨꯝ ꯂꯥꯏ ꯐꯠꯇꯕꯗ ꯅꯍꯥꯛꯀꯤ ꯍꯔꯥꯎꯕꯗꯨ ꯍꯨꯈꯤꯅꯕꯒꯤ ꯈꯨꯠꯂꯥꯏ ꯄꯤꯔꯤꯕꯅꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯑꯩꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯒꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯅꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯑꯩꯅ ꯄꯥꯝꯖꯕ ꯑꯁꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯤꯠꯀꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯥꯝꯖꯕ ꯑꯗꯨꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯅꯪꯅ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯤꯚꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯗꯤ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯄꯤꯕꯤꯈ꯭ꯔꯕ ꯅꯉꯣꯟꯗ ꯕꯣꯔ ꯄꯤꯕꯤꯈ꯭ꯔꯕꯁꯤꯡꯗꯨꯗ ꯅꯨꯡꯉꯥꯏꯕ ꯑꯗꯨꯕꯨꯅꯤ ꯅꯪꯒꯤ ꯏꯃꯨꯡꯗꯨꯗ ꯅꯨꯡꯉꯥꯏꯖꯧ ꯅꯪꯅ ꯂꯨꯍꯣꯡꯂꯤꯕ ꯃꯤꯗꯨꯗ ꯅꯨꯡꯉꯥꯏꯖꯧ ꯅꯪꯅ ꯃꯍꯥꯛ ꯄꯥꯝꯗ꯭ꯔꯒꯗꯤ ꯃꯍꯥꯛꯄꯨ ꯂꯧꯒꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡꯗꯨꯗ ꯑꯗꯨꯝ ꯂꯧꯕ ꯉꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯅꯥꯏꯇꯣꯝ ꯍꯤꯡꯂꯤ ꯑꯗꯨꯒ ꯅꯥꯏꯇꯣꯝ ꯍꯤꯡꯕꯗ ꯃꯈꯣꯏ ꯋꯥꯔꯕꯅꯤ ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯕꯁꯤ ꯑꯩꯈꯣꯏ ꯇꯣꯛꯀꯗꯕꯅꯤ
ꯑꯩꯈꯣꯏ ꯕꯣꯔ ꯀꯌꯥꯝ ꯐꯪꯂꯕꯒꯦ ꯍꯥꯏꯕꯁꯤꯗ ꯈꯟꯒꯗꯕꯅꯤ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ꯫ ꯌꯥꯔꯦꯀꯣ? ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯂꯩꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩꯉꯣꯟꯗ ꯂꯩꯌꯨ, ꯑꯩꯉꯣꯟꯗ ꯂꯩꯌꯨ, ꯑꯩꯉꯣꯟꯗ ꯏꯇꯠ ꯇꯠꯇꯅ ꯂꯩꯌꯨ꯫ ꯃꯁꯤ ꯅꯁꯥꯅ ꯄꯥꯖꯕ ꯌꯥꯒꯅꯤ꯫ ꯖꯣꯍꯥꯟ 15ꯒꯤ ꯑꯍꯥꯟꯕ ꯄꯔꯦꯡ 18 ꯑꯗꯨ ꯏꯇꯠ ꯇꯠꯇꯅ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯑꯥꯔꯊ ꯑꯁꯤ ꯀꯔꯤꯅꯣ? ꯏꯇꯠ ꯇꯠꯇꯅ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯍꯤꯡꯕ ꯂꯦꯡꯗꯅ ꯂꯩꯕ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯂꯦꯡꯗꯅ ꯂꯩꯕ ꯇꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯑꯍꯥꯟꯕꯗ ꯊꯝꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯅꯤ꯫ ꯖꯤꯁꯨꯅ ꯀꯩꯅꯥ ꯑꯃ ꯌꯦꯡꯂꯤ꯫ ꯃꯍꯥꯛ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯃꯤꯅꯤꯠ 45 ꯈꯛ ꯗꯦꯠ ꯇꯧꯕꯗꯨꯗꯤ ꯃꯍꯥꯛ ꯄꯥꯝꯗꯦ꯫ ꯑꯩ ꯆꯔꯆ ꯆꯠꯂꯤ, ꯑꯩ ꯆꯔꯆ ꯆꯠꯂꯤ, ꯑꯩ ꯆꯔꯆ ꯆꯠꯂꯤ, ꯆꯔꯆ ꯆꯠꯂꯤ, ꯆꯔꯆ ꯆꯠꯂꯤ꯫ ꯆꯔꯆ ꯆꯠꯄ ꯈꯛꯇꯅ ꯏꯁ꯭ꯋꯔꯒ ꯅꯪꯒ ꯂꯩꯅꯕ ꯃꯔꯤ ꯑꯣꯏꯔꯕꯗꯤ ꯇꯁꯦꯡꯅ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯑꯃꯦꯟ꯫ ꯅꯪ ꯆꯔꯆꯅꯤ, ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯅꯨꯡꯗ ꯂꯩ꯫ ꯍꯣꯏ, ꯆꯔꯆꯇ ꯆꯠꯂꯨ, ꯑꯇꯣꯞꯄ ꯊꯥꯖꯕꯁꯤꯡꯒ ꯄꯨꯜꯂꯨ, ꯂꯩꯀꯥꯏꯒꯤ ꯕꯣꯗꯤ ꯑꯃꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯌꯨ, ꯑꯗꯨꯕꯨ ꯃꯗꯨꯅ ꯅꯍꯥꯛꯀꯤ ꯈ꯭ꯔꯤꯁꯇ꯭ꯌꯟꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯔꯣꯏꯕꯗꯗꯤ ꯑꯣꯏꯍꯟꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯈ꯭ꯔꯤꯁꯇ꯭ꯌꯟꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯧꯈ꯭ꯔꯒ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯑꯌꯨꯛ ꯑꯃꯗ ꯆꯔꯆ ꯕꯤꯜꯗꯤꯡ ꯑꯃꯗ ꯂꯣꯏꯁꯤꯜꯍꯜꯂꯣꯏꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯃꯐꯝꯗꯨꯗꯒꯤ ꯇꯝꯂꯛꯄꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯊꯣꯛꯂꯛꯄ ꯇꯥꯏ, ꯑꯗꯨꯒ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃꯒꯨꯝꯅ ꯇꯧꯕ ꯇꯥꯏ, ꯑꯗꯨꯒ ꯅꯉꯣꯟꯗ ꯂꯩꯔꯤꯕ ꯑꯗꯨ ꯃꯤꯁꯤꯡꯅ ꯄꯥꯝꯍꯟꯕ ꯇꯥꯏ꯫ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇꯤ ꯙꯔꯃ ꯆꯦꯟꯕ, ꯏꯪꯊꯕ ꯑꯃꯁꯨꯡ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯍꯔꯥꯎꯖꯕ ꯑꯁꯤꯅꯤ꯫ ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯇꯥꯏꯕꯪꯄꯥꯟꯗ ꯅꯈꯣꯏꯅ ꯑꯋꯥ ꯑꯅꯪ ꯊꯦꯡꯅꯒꯅꯤ, ꯑꯗꯨꯕꯨ ꯍꯔꯥꯎꯖꯧ, ꯑꯩꯅ ꯇꯥꯏꯕꯪꯄꯥꯟ ꯑꯗꯨ ꯉꯝꯈ꯭ꯔꯦ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯆꯤꯡꯕꯤꯕꯒꯤ ꯃꯄꯥꯟꯅ ꯕꯥꯏꯕꯜ ꯏꯕꯤꯔꯝꯂꯤꯕꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯍꯔꯥꯎꯅ ꯈꯥꯡꯅꯕꯒꯤꯗꯃꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏ, ꯅꯍꯥꯛꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯅꯍꯥꯛ ꯍꯔꯥꯎꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯗꯨꯅ ꯅꯍꯥꯛꯀꯤ ꯄꯥꯡꯒꯜꯅꯤ꯫ ꯅꯣꯛꯄ ꯌꯥꯕ ꯀꯔꯤꯅꯣ ꯑꯃ ꯊꯤꯌꯨ꯫ ꯐꯥꯒꯤꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯔꯒ ꯄꯥꯎ꯫ ꯐꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯒꯟꯕ ꯅꯃꯥꯟꯅꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯌꯨ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ, ꯅꯤꯡꯕ ꯀꯥꯏꯅ, ꯋꯥꯅ, ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯁꯨꯛꯂꯩ ꯂꯩꯇꯅꯕ ꯍꯣꯠꯅꯧ, ꯃꯔꯝꯗꯤ ꯃꯗꯨꯅ ꯅꯪꯕꯨ ꯁꯣꯛꯍꯟꯕ ꯈꯛꯇꯅꯤ꯫ ꯍꯣꯏ, ꯃꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯃꯤꯁꯤꯡꯕꯨꯁꯨ ꯁꯣꯛꯍꯟꯒꯅꯤ, ꯑꯗꯨꯕꯨ ꯃꯗꯨꯅ ꯃꯤ ꯑꯇꯩꯗꯒꯤ ꯅꯉꯣꯟꯗ ꯍꯦꯟꯅꯗꯤ ꯁꯣꯛꯍꯜꯂꯤ꯫ ꯖꯣꯍꯥꯟ 13:14 ꯃꯁꯤꯒꯤ ꯋꯥꯍꯩꯁꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯍꯪꯖꯧ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯍꯔꯥꯎꯕ ꯃꯄꯨꯡ ꯐꯥꯅꯕ ꯐꯪꯖꯒꯅꯤ꯫ ꯃꯁꯤꯗꯤ ꯃꯁꯥꯅ ꯀꯔꯤꯅꯣ ꯑꯃ ꯑꯣꯏꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯤꯕ ꯊꯕꯛꯇꯨ ꯂꯥꯏꯆꯨꯔꯕꯁꯤꯡꯒꯤꯗꯃꯛꯇꯅꯤ, ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯁꯥꯁꯟ ꯇꯧꯔꯤꯕꯁꯤꯡꯒꯤꯅꯤ꯫ ꯍꯪꯖꯧ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯍꯔꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯐꯪꯖꯒꯅꯤ꯫ ꯂꯥꯟꯅ ꯀꯔꯝꯅ ꯍꯤꯡꯒꯅꯤ, ꯆꯨꯝꯅ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯗꯨꯒꯤ ꯈꯨꯗꯝ ꯈꯔ ꯍꯥꯏꯖꯒꯦ꯫ ꯑꯩꯁꯤ ꯀꯔꯝꯕ ꯃꯤꯗꯥꯅꯣ ꯍꯥꯏꯕꯗ, ꯅꯍꯥꯛꯅ ꯀꯔꯤꯅꯣ ꯑꯃ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯕ, ꯑꯗꯨꯒ ꯅꯪꯅ ꯃꯗꯨ ꯇꯧꯗ꯭ꯔꯕ, ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯗꯨ ꯇꯧꯅꯕ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯒꯅꯤ, ꯑꯗꯨꯒ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ, ꯅꯪꯅ ꯃꯗꯨ ꯇꯧꯔꯛꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯁꯥꯎꯒꯅꯤ꯫ ꯃꯁꯤꯕꯨ ꯄꯨꯛꯅꯤꯡꯒꯤ ꯃꯄꯥꯟꯅ ꯊꯕꯛ ꯇꯧꯕ ꯀꯧꯏ꯫ ꯑꯗꯨꯅ ꯑꯩꯅ ꯗꯦꯕꯄꯨ ꯀꯔꯤꯅꯣ ꯑꯃ ꯇꯧꯍꯟꯅꯤꯡꯉꯕ, ꯃꯥꯅ ꯇꯧꯗ꯭ꯔꯕ, ꯃꯥꯅ ꯄꯥꯝꯃꯤꯗꯨ ꯑꯩꯅ ꯑꯆꯨꯝꯕ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯕ, ꯑꯩꯅ ꯃꯥꯕꯨ ꯚꯥꯞ ꯇꯥꯍꯟꯅꯕ, ꯑꯩꯅ ꯍꯥꯏꯕꯗꯨ ꯇꯧꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯒꯅꯤ, ꯑꯗꯨꯒ ꯃꯤ ꯑꯌꯥꯝꯕ ꯅꯪꯅ ꯍꯥꯏꯕꯗꯨ ꯇꯧꯅꯕ ꯍꯦꯟꯅ ꯍꯣꯠꯅꯔꯤꯈꯩ ꯃꯈꯣꯏꯅꯁꯨ ꯃꯗꯨ ꯇꯧꯗꯅꯕ ꯍꯦꯟꯅ ꯀꯟꯁꯤꯟꯈꯤꯒꯅꯤ, ꯃꯔꯝꯗꯤ ꯃꯤ ꯑꯌꯥꯝꯕꯅ ꯃꯤꯅ ꯍꯨꯝꯕꯗ ꯆꯠꯅꯤꯡꯗꯦ, ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯕꯗꯨ ꯇꯧꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯃꯥꯕꯨ ꯍꯨꯝꯅꯕ ꯍꯣꯠꯅꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩ ꯈꯪꯈꯤꯗꯦ, ꯃꯍꯥꯛꯅ ꯃꯗꯨ ꯏꯟꯈꯤꯗꯦ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯏꯁ꯭ꯋꯔꯅ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯅꯕꯤ꯫ ꯍꯪꯖꯧ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯍꯔꯥꯎꯕꯗꯨ ꯃꯄꯨꯡ ꯐꯥꯅꯕ ꯐꯪꯒꯅꯤ꯫ ꯑꯩꯗꯤ ꯍꯔꯥꯎꯅ ꯂꯩꯗꯨꯅ ꯑꯩꯒꯤ ꯏꯊꯧ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯣꯛꯀꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯄꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ
ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯝ ꯁꯤꯟꯕꯤ ꯑꯩꯈꯣꯏꯅ ꯇꯝꯒꯗꯕ ꯍꯥꯏꯕꯕꯨꯒꯤ ꯀꯥꯟꯅꯕ ꯑꯗꯨ ꯂꯧꯕꯤꯌꯨ ꯃꯁꯤꯅ ꯄꯨꯟꯁꯤ ꯍꯣꯡꯍꯟꯒꯅꯤ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite